ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯛꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯪꯂꯦꯝꯕꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯕ ꯃꯧꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯅ ꯏꯄꯪ ꯄꯪꯖꯅ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯗꯨꯅ ꯂꯩꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯏꯪꯂꯦꯝꯕꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯁꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜ ꯀꯧꯕ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯊꯤꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯪꯂꯦꯝꯕꯤ ꯃꯥꯅ ꯊꯥꯅꯤꯜꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯨꯗꯤ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯪꯂꯦꯝꯕꯤꯅ ꯊꯥꯅꯤꯜ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯀꯌా ꯇꯧꯕꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯪꯂꯦꯝꯕꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯗꯨꯅ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯔꯤꯁꯨ ꯀꯦꯁꯤꯟ ꯅꯥꯟꯁꯤꯟꯕ ꯇꯧꯗꯦ꯫ ꯐꯅꯦꯛ ꯑꯗꯨ ꯀꯧꯔꯞ ꯁꯦꯠꯂꯤ꯫ ꯈꯣꯏꯔꯞ ꯇꯧꯕꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯇꯧꯗ ꯊꯥꯗꯣꯛꯏ꯫ ꯑꯣꯏꯒꯤ ꯅꯥꯄ ꯑꯗꯨꯗꯅ ꯅꯥꯆꯣꯝ ꯑꯉꯧꯕ ꯑꯃꯁꯨ ꯁꯤꯜꯂꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯕꯣꯏ ꯇꯉꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯀꯣꯔꯧꯃꯥꯒꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯋꯥꯔꯛꯀꯤ ꯇꯌꯥꯜꯒꯨꯝꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ꯫ ꯏꯪꯂꯦꯝꯕꯤꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯃ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯪꯂꯦꯝꯕꯤ, ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯃꯥ, ꯂꯥꯛꯏꯅꯦ ꯏꯆꯦ꯫ ꯑꯩꯅ ꯏꯃꯥꯒꯤ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯏꯍꯦ, ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯕꯅꯣ ꯅꯪꯕꯨ? ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕ꯫ ꯁꯤꯈꯛ ꯂꯩꯕꯕꯨ ꯁꯦꯜ ꯀꯌꯥꯝ ꯇꯤꯡꯉꯤ ꯍꯥꯏꯒꯦ ꯏꯃꯥ? ꯁꯦꯜ ꯇꯤꯡꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯗ꯫ ꯏꯆꯥꯅꯗꯤ ꯏꯃꯥꯒꯤ ꯄꯪꯇꯧ ꯃꯇꯧꯕꯤꯗꯣ, ꯏꯃꯥꯅꯗꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯉꯝꯗꯕꯁꯤꯗ ꯏꯀꯥꯏꯔꯤꯅꯤꯅꯦ꯫ ꯏꯀꯥꯏꯔꯨꯅꯨ, ꯅꯃꯧ ꯅꯨꯄꯤꯅ ꯏꯅꯦꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯕꯨ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯪꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯧ ꯏꯕꯦꯝꯃ ꯑꯣꯏꯅ ꯀꯧꯋꯣ꯫ ꯀꯧꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯣꯏ ꯏꯅꯦꯝꯒꯤ ꯏꯃꯧ ꯏꯕꯦꯝꯃꯧ꯫ ꯀꯩ ꯍꯥꯏꯒꯦ ꯏꯅꯦꯝ ꯏꯕꯦꯝꯃ? ꯊꯤꯗ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯏꯃꯧꯁꯦ꯫ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯒꯦꯗꯅ꯫ ꯑꯁ ꯍꯥꯏꯒꯅꯨꯗ, ꯑꯩ ꯏꯀꯥꯏ꯫ ꯇꯥ ꯊꯥꯅꯤꯜꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯍꯩꯃ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯅꯪꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯕꯗꯨꯅ ꯐꯠꯇ꯭ꯔꯣ, ꯑꯄꯪꯕꯤ ꯅꯪꯕꯣ? ꯑꯗꯨ ꯈꯪꯂꯒ ꯑꯩꯕꯨ ꯇꯥ ꯊꯥꯅꯤꯜꯅ ꯆꯩꯔꯗꯤ ꯀꯝꯗꯧꯕ? ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯤ ꯏꯀꯥꯏꯗꯕꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯁ ꯉꯝꯖꯔꯣꯏꯗ꯫ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ ꯑꯩ꯫ ꯑꯗꯨꯅ ꯏꯅꯦꯝꯅ ꯑꯩꯅ ꯂꯥꯛꯇꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯣꯠꯂꯤꯅ ꯇꯥ ꯊꯥꯅꯤꯜꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯩꯗꯨ ꯏꯊꯟꯇ ꯂꯣꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯒꯦ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯦꯕꯥꯁꯨ ꯇꯥ ꯊꯥꯅꯤꯜ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯥꯛꯂꯒ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯂꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯏꯃꯧ ꯋꯥꯅꯕꯅꯤ꯫ ꯋꯥꯔꯣꯏꯗ ꯏꯃꯥ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯁꯤꯗꯕꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯣ ꯐꯤ ꯑꯃꯣꯠꯄꯒ ꯂꯩꯇ꯭ꯔꯣ? ꯑꯩ ꯁꯨꯗꯣꯛꯄꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯝꯃꯨꯅꯤ ꯅꯪꯕꯣ, ꯐꯤ ꯑꯃꯗ ꯁꯨꯔꯕꯗꯤ ꯋꯥꯕꯅ ꯁꯤꯕ ꯇꯥꯔꯦ꯫ ꯏꯕꯨꯡ ꯑꯅꯃꯥꯏꯅ ꯁꯨꯖꯁꯅꯤ, ꯊꯝꯃꯣ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯁꯨꯕꯤꯔꯝꯃꯒꯦ꯫ ꯇꯥ ꯊꯥꯅꯤꯜꯗꯣ ꯊꯕꯛ ꯑꯃꯨꯛ ꯆꯠ, ꯌꯨꯝꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝ ꯑꯃꯨꯛ ꯇꯧ ꯂꯩꯔꯕꯗꯤ ꯋꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯃꯣꯠꯄ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯕꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯒꯤ ꯐꯨꯔꯤꯠ ꯑꯃꯣꯠꯄ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯁ ꯃꯅꯝꯁꯤꯗꯤ ꯇꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦ ꯃꯅꯝꯁꯦ꯫ ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ, ꯇꯥ ꯊꯥꯅꯤꯜꯁꯦ ꯃꯅꯝꯗꯤ ꯌꯥꯝ ꯅꯝꯊꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯊꯕꯛ ꯑꯋꯥꯕ ꯁꯨꯕꯒꯤ ꯍꯨꯃꯥꯡ ꯌꯥꯝ ꯊꯣꯛꯄꯒꯤ ꯅꯝꯊꯤꯔꯤꯅꯤꯗ꯫ ꯏꯃꯧꯕꯨ ꯍꯪꯒꯣꯏꯔꯕ꯭ꯔꯣ? ꯍꯪꯒꯣꯏꯗꯦꯗ, ꯁꯨꯝ ꯃꯅꯝ ꯅꯝꯊꯤꯕꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯐꯤ ꯑꯗꯨ ꯁꯨꯕ ꯍꯧꯏ꯫ ꯃꯇꯧ ꯑꯗꯨ ꯂꯩꯃ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯃꯉꯥꯎꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯌꯥꯡꯂꯤꯕ, ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ꯫ ꯃꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤ?
ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯏꯪꯂꯦꯝꯕꯤ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯪꯂꯦꯝꯕꯤ ꯃꯌꯨꯝꯗꯗꯤ ꯆꯪꯗꯅ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ ꯅꯥꯎꯕ ꯅꯣꯏ ꯉꯁꯤꯗꯤ ꯃꯅꯤꯡꯗ ꯏꯔꯣꯏ ꯂꯨꯍꯧꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯅꯣꯏꯅ ꯆꯦ ꯉꯥꯏꯕ ꯑꯣꯏꯅ ꯅꯣꯏꯅ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯩꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯁ ꯌꯥꯎꯔꯛꯀꯅꯨ ꯏꯆꯦꯂꯦꯝꯕꯤ ꯅꯪꯗꯤ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ ꯇꯜꯂꯤ ꯍꯩ ꯑꯩꯕꯨ ꯃꯤꯅꯝ ꯌꯥꯝ ꯆꯥꯕꯗꯧꯅ ꯁꯤ ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯒꯦꯁꯤ ꯀꯗꯥꯏ ꯆꯦꯒꯥꯏ ꯃꯔꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯜꯂꯤ ꯏꯆꯦꯂꯦꯝꯕꯤ ꯅꯪꯁꯦ ꯑꯉꯥꯡꯅ ꯁꯥꯟꯅꯕꯗꯣ ꯌꯥꯝ ꯍꯦꯜꯂꯤ ꯅꯥꯎꯕꯒꯤ ꯃꯇꯥꯎ ꯑꯃꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯤ ꯑꯉꯥꯡꯅ ꯁꯥꯟꯅꯕꯗꯨꯕꯨ ꯌꯥꯎꯒꯤ ꯅꯨꯄꯥ ꯀꯣꯏꯔꯨꯒꯤꯗꯤ ꯍꯥꯏꯗꯤ ꯏꯁ ꯀꯔꯤꯕ ꯅꯞꯆꯨꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯀꯣ ꯅꯪ ꯑꯉꯥꯡꯅ ꯇꯤꯛꯅꯠꯇꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛꯁꯤꯅ ꯂꯨꯈꯝꯗꯨ ꯈꯨꯝꯖꯤꯜꯂꯗꯤ ꯅꯅꯥꯇꯣꯟꯗꯨꯗꯒꯤ ꯅꯅꯞ ꯄꯥꯏꯊꯣꯔꯛꯀꯅꯤ ꯅꯞꯆꯣꯕ ꯅꯪ ꯁꯤꯁꯦ ꯀꯗꯥꯏꯅꯣ ꯆꯦꯒꯥꯏ ꯃꯔꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯁ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯆꯦꯂꯦꯝꯕꯤ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ ꯍꯥꯏꯕ ꯍꯦ ꯀꯩꯁꯨ ꯃꯤꯅꯝ ꯆꯥꯔꯣꯏ ꯀꯗꯥꯏꯅꯣ ꯆꯦꯒꯥꯏ ꯃꯔꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯩꯃ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒꯁꯨ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯄꯤꯔꯛꯑꯣ ꯍꯦ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯅꯝꯗꯅ ꯅꯨꯡ ꯑꯗꯨ ꯃꯨꯜꯂꯤ ꯑꯌꯥ ꯃꯨꯟꯈ꯭ꯔꯦ ꯄꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯏꯆꯦꯂꯦꯝꯕꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯍꯦ ꯀꯩꯅꯣꯍꯦ ꯍꯟꯗꯣꯛꯎꯁꯦ ꯌꯥꯝ ꯆꯦꯟꯅꯔꯛꯀꯅꯨ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯑꯉꯥꯡ ꯃꯔꯛ ꯑꯗꯨꯗ ꯅꯝꯗꯅ ꯆꯦꯒꯥꯏ ꯆꯣꯡꯂꯤ ꯅꯥꯃ ꯆꯕꯥꯛ ꯅꯥꯃ ꯆꯕꯥꯛ ꯅꯥꯃ ꯁꯤꯔꯦ ꯁꯤꯔꯦ ꯀꯗꯥꯏ ꯁꯤꯔꯤꯕ ꯅꯈꯣꯡꯗꯣ ꯂꯩꯗ ꯅꯦꯠꯂꯤꯗꯨꯗꯤ ꯀꯥꯏ ꯅꯦꯠꯂꯤꯕ ꯁꯤ ꯀꯥꯏ ꯅꯦꯠꯂꯤꯅꯣꯕ ꯑꯁꯤ ꯍꯥꯏꯅ ꯂꯩꯗ ꯅꯦꯠꯂꯤꯕ ꯃꯈꯣꯡꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯁꯤ ꯀꯥꯏ ꯅꯦꯠꯀꯦ ꯍꯧꯖꯤꯛꯇ ꯂꯩꯗ ꯅꯦꯠꯂꯤꯗꯨꯕꯨ ꯃꯥꯅ ꯃꯈꯣꯡꯁꯦ ꯍꯟꯒꯦ ꯍꯟꯗꯣꯛꯈ꯭ꯔꯒ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ ꯇꯜꯂꯤ ꯏꯆꯦꯂꯦꯝꯕꯤ ꯅꯪꯁꯦ ꯑꯗꯨꯅꯤ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯌꯥꯎꯍꯜꯂꯣꯏꯁꯦꯅ ꯃꯥ ꯌꯥꯎꯔꯗꯤ ꯍꯦꯛꯇ ꯃꯤꯅꯝ ꯆꯥꯔꯦ ꯁꯥꯟꯅꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯝ ꯆꯥꯔꯤꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯣꯏꯅꯤꯅꯦ ꯅꯣꯏ ꯂꯩꯗꯅꯦꯁꯨ ꯅꯦꯠꯇꯅ ꯅꯦꯠꯂꯤ ꯀꯥꯏꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯁꯛꯇꯥꯃꯛꯅ ꯆꯤꯛꯈ꯭ꯔꯤꯕꯤ ꯃꯥꯟꯈꯩ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯑꯉꯥꯎꯕꯤ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤ ꯃꯥꯜꯂꯤ ꯍꯦ ꯀꯅꯥꯒꯅꯣ ꯅꯪꯅ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤ ꯍꯥꯏꯗꯣ ꯅꯪ ꯍꯧꯖꯤꯛ ꯄꯥꯏꯔꯒ ꯅꯌꯨꯝ ꯌꯧꯅꯕ ꯂꯪꯈꯣꯔꯥ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯅꯨꯡꯁꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯏꯇꯥ ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯑꯉꯥꯡꯁꯤꯡꯗꯨ ꯈꯠꯅꯩꯗꯨꯕꯣ ꯇꯨ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ ꯑꯗꯨꯒꯤ ꯈꯠꯅꯔꯤꯅꯤ ꯍꯩꯃ ꯅꯪ ꯁꯤꯒꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩꯍꯦ ꯂꯥꯛꯑꯣꯁꯦ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕꯗꯨꯗ ꯌꯦꯠꯄꯤꯔꯨꯔꯅꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯁꯤ ꯍꯣꯏ ꯍꯦ ꯑꯉꯥꯡ ꯌꯣꯡꯅꯥꯎ ꯃꯥꯟꯕ ꯁꯥ ꯅꯣꯏ ꯑꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯅꯤꯡ ꯇꯦꯛꯈꯩ ꯁꯥꯟꯅꯍꯧꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯦꯒꯥꯏ ꯆꯣꯡꯕꯗ ꯅꯈꯣꯡꯗꯣ ꯍꯦꯛ ꯇꯦꯛꯑꯣ ꯑꯁ ꯅꯪ ꯁꯤꯗꯤ ꯑꯉꯥꯡꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩꯍꯦ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯏꯪꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯠꯇꯦꯗ ꯏꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗ ꯍꯜꯂꯛꯄꯗ ꯅꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯒꯦꯅ ꯆꯪꯂꯛꯄꯅꯤ ꯈꯪꯉꯕ ꯑꯩꯁꯨ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯅꯤꯁꯦ ꯅꯪꯅ ꯇꯥ ꯊꯥꯅꯤꯜꯒꯤꯗꯃꯛ ꯋꯥꯖꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ ꯋꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯇꯥ ꯊꯥꯅꯤꯜꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯏꯃꯥ ꯍꯥꯏꯔꯦ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯦ ꯇꯥ ꯊꯥꯅꯤꯜꯅ ꯋꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯜꯂꯛꯄ ꯁꯦꯜ ꯃꯈꯩꯅ ꯃꯈꯣꯏ ꯃꯥꯒꯤ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯗꯨꯅ ꯂꯩ ꯁꯤꯗꯕꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯋꯥꯗꯕ ꯌꯥꯔꯤꯕ꯭ꯔꯕ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯏꯇꯥ ꯑꯗꯨꯅ ꯑꯩꯅ ꯉꯝꯂꯤꯈꯩꯗꯤ ꯃꯥꯕꯨ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯄꯥꯡꯉꯨ ꯄꯥꯡꯉꯨ ꯑꯗꯨꯒ ꯅꯊꯪꯃꯣꯏꯒꯤ ꯋꯥꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯔꯨꯅꯨ ꯑꯩꯁꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯀꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯥꯏꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯣꯏꯖꯈꯤꯁꯅꯤ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯇꯥ ꯊꯥꯅꯤꯜꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯛꯀꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯏꯇꯥ ꯑꯩꯁꯨ ꯌꯨꯝ ꯍꯜꯂꯒꯦ ꯍꯣꯔꯦꯟꯒ ꯆꯪꯂꯛꯄꯗ ꯇꯥ ꯊꯥꯅꯤꯜꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯨꯁꯤ ꯇꯥ ꯊꯥꯅꯤꯜꯒ ꯊꯦꯡꯅꯅꯕ ꯍꯣꯏ ꯍꯣꯏ ꯊꯣꯛꯎꯁꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯪꯂꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯣꯅ ꯍꯩ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤꯌꯥ ꯅꯁꯝ ꯑꯐꯟꯕ ꯐꯥꯕꯗꯨꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ ꯏꯃꯥ ꯅꯪꯒꯤ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯛꯀꯅꯨ ꯃꯗꯨ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯁꯛꯇꯥ ꯑꯁꯤꯒ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤ ꯍꯥꯏꯕꯗꯒꯁꯨ ꯁꯥꯎꯅꯤꯡꯂꯤ ꯃꯥꯜꯂꯤ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕ ꯍꯣ ꯏꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗ ꯆꯠꯂꯨꯏꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯆꯠꯂꯕꯗꯤ ꯅꯁꯝ ꯑꯐꯥꯕꯗꯣ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯄꯨꯟꯁꯤꯜꯂꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ
น่าซ้ำเนี่ยนะมีควายกุมน่ะจับติ่งแต่น่ะท่าดกลีนี่สุนัตเตะอีโคยแยกคอยใครไกดูระกิสิบะไอ้คอยไปซ้ำดีท่าดกไปยาดีไกได้เลยบะกุสีนี่ท่าดกนิ่งน่ะท่าดกกันนี่ท่าดกนิ่งจะโตกันอาศัยให้น่ะเพชรให้ดกตุน่ะอิมุงเดสังคีอาสมน่ะยาสังนักปมาตัมมาดูดาอิงเลมบีมาตาหนึ่งสีกันลุยน่ะนะคุลกิปุครีตัมน่ะลักลำอิงเลมบีน่ะแยกสวยเดพัมแล้วก็ง่ายเลยสิตาทันนิลสูทับกสุบหันลักปกิมาตัมอวยให้นารีไงทันนิลมาตาวสิงกันทับกสุบหันลักลำทวมบนะอีตาวทันนิลมาสิสูไอซาบีอันนี้สินังบันลักปง่ายรำมิโตมวยนี่ขิมิยังสียาเด็กก็นังวันเด็กไอ้หนุ่มขันไปยามมาดิลุยสูปังไงไทยสิเลยปารีน่ะปังไงให้สินมันนั่นเองนังสุ่มตะขันเธอเด็กก็ยังวันนี้นั่นเป็นคุดิ้งกี้ไอ้คนนั้นทับขันหลังกูมาตัมดาต้องคุยกับปุครีมาเป้าเลยรำลิบนังวันเดมวนเต้าในยังลิบมิดยังอันสิตากปดีนังวันเดกินงขันเลยตากปดีทันนิลน้องไอ้รีวาริสิปารีน่ะอะดูอันนี้สิกิมันนุ่งเดอกระรำบวยริสัตอีตาวนังวันเดปามจาริสิบอิงเลนบีเรบนัดเจอนุ่งสีเราต้องนักขังนึงเจอได้ทวมมันนุ่งสีออยรำมาดิไปไกลคุมเบอตัวโรกกเจ้าบีอิงเลนบีสีออยรำนาดีตัวไอ้เต้านักจงล้ำกายซาดบันอิงเลนบีสิอีสาวสาวใครอ่างขระก็ต้องนำปากที่สานอะไรก็เลยบันอะดูสูจุ่มนักสานบันนั่นเตมีน้ำอะไรใครสาระก็อ่างสิงเกตตะขัดนับนะฮันสูลำปากแต่อ่างสิงก็จะพูดถูกไอ้บิสานเลยอะดูก็อาวังกิคุระให้ต้นกิมกุกอัตังบุตรเธอจะพูดหรือวิ่งเดินใจตุบตุนกันลุยนะว้าตุกนักขิบมามิ่งเนออิงเลนบีไกต้องโทรกปดเนออะไรมาเจ็ดแต่ยาวดมมาสินุปิสิปารีน่ะอะตุนปัดจออิซัมซัมจะบีอิงเอาจะบีมาตกสิเนอเห็นนุ่งสิจออาสมน่ะวาริซาซาโดนลักปดาทานิลหอยกิกังบุตรอิงเลนบีกะนุ่งสีกันนั่นเลยนี่ปะมาปาดูยาวชิลักลำมีทานิลเลยซาบีอันนี้ดูดาให้เพชรยังลักลำมีทานิลน่ะดมในยังลักปดูดาอิงเลนบีมาดีอีกไกระดูนะมาไม่กะตรงงางสังเหงงางใครนวลคัดปะงำดามาคงอดุนเลยไม่ได้ก้าวไปลักไปตัวระกะอีกไก่บะข้างดุนเลยอดูบุญงสีมาดีทันนิลได้ยังดุนะอีกไก่นะอิงเหล่าบะมีนกอมันนกสิลักลำมีปารีน่ะเสียดีโก้มีมซาดีเลยซาบีนึกยำนกสิเลยโก้ทั่วมันอดูเนี่ยสิสักพิษบะไก่เสียดีโก้นุปีนึกยำงังเลยอะไรนุ้ยนี่สิมาเหล่าสิสิเหล่าบิมมาหน้าบิดไอ้บัวลักบะวานักยำมันอาสมนัททันนิลมายิมยาวระบดามาไอ้เล่อีสาหักลับโรพาร์เย็นขาดพี่พาววันนี้อามุกตะลุสิลุสุมัมสิลักปนหาลักอีกพี่ดีกันนาสุริปะกันนาโอยเนี่ยไอ้คอยได้เฮกลักปีไอ้หีโมโอยก็ดอริบิดุนะสุรัมลีบันีตนะหัวใจสานะทักนับกยามไล่ดักขีบันีพานาบุนุงไงดีไอ้ดิมานะยุ่มสิจะลักปะสิกันนากีอิมุงกีไซดีขวดลีกัสเสียมานะน้อยน่ะลอยสินบิรัมลีบันโอ้สักครั้งดับบิมหักตรงสิสุไอ้กี่ยุ่มสิเดออามุกลักลำนับต้องมาสักครั้งนึงเชียวนี่มาฮักตุกันนาโนนัสดาอามุกตัดที่มาสักตักปิวเดนะยาดิอีมองนั่นเนี่ยไอ้งอนดะมาสักนางงอนดะตักพวกกันหน่วยแต่นะไฮอีมองน่ะยาดะบัดทับกมันเนี่ยไม่น่ะเต้ารอยรวยดิกันนาโนกะรีน่ะสุขังดะบีลำลานบีมาน่ะไฮบัวนี่น่ะลุ่มน่ะหลบยี่วันนี่มากี่เสียห้อยไฮบัดตาเดลำลานบีน่ะตีมาฮักตุไอ้กี่มองนี่อีมองนั่งสนุกมาดิสวยแต่นะมาบุกันนาโนไฮบัดขังละกันมาน่ะแต่นะไอ้ดิเนี่ยอีมาไว้ไปสุงำเลยมาน่ะเนี่ยอีซาบยามน่ะนุ่งซีซาบันอะดูน่ะนางเนี่ยล้างพังเตากันอีโมกีมามีตะกี้มาปีตานไปยาเลยให้บัสินีอีมาดิมาน่ะแต่นะเนี่ยกันน้ำตีอีมาไว้เบิ่งงำเลยก็วารีกันดิไอ้อีมาสูบะอาศัยให้น่ะทานิลมากีกาดกิทอกลักตุนะมงมนกเซสักครั้งดบินันบูกันเอาไว้ดีกับไอ้บุสุกยามนุ่งซีบิไอ้กี่มุงกี้อวาบกายก็ขันบีกีปนหักกันนะกะรีนังในงอนดกี้นังกินสักลวดลินังบุกันนานุขังนึงมันอิสาสิเล็กตาจีกันนานุกะรีนุขังดบินังบุสูลำเห็นมันทั้งมวยสินนุสิรุรีฮัดบุญมุดิสวยแต่นะนังบุกันนานุให้บังคังลักนี่มีกบตัวนี้ไอ้นักเขารังนังไงบุสิโซสมเด็จอิงเลนบีจากทงดะทงนะฮาวายทารักมากู้ดูโคกลิบุคำในยาวริบะฮาวายมารูดูอามมมตะไปขัดตุนะกอมปักอัตุดะฮับจิลีอัตุกะมาจิลาดูดะนะนุ่งสีดีนุ่งสีดีเนียนุ่งสีได้ยำฮาราเวบะสีเนตักปะดีตาทันนินสูให้บุนุ่งสีเรตักปะกำมารวยได้ดิฮาราบุนสีเรตะกำไมตรงนี้ตัวสีเดียอีกะรีนุนังน่ะต้องรีดูนะจ้าทงกีที่ให้เดนะฮาวายมารูดูบูอามมไปขัดนะมาสิงพีริบดูบุกะรีกิโนอีมานะขังเลยสีดีเลยซาบิกิวานี่ฮันูบิกินาติ
ꯀꯔꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥ ꯏꯃꯥꯅ ꯈꯪꯂꯣꯏ ꯍꯥꯏꯔꯤꯝꯇꯗ ꯅꯪꯀꯣ ꯅꯪ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯂꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗꯕꯝ ꯇꯧꯔꯤꯌꯦ ꯅꯪ ꯍꯣꯏ ꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯅꯁꯥꯅ ꯅꯁꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯤ ꯈꯪꯖꯔꯤ ꯕꯣꯏꯔꯦ ꯍꯩꯃꯥ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯣꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯉꯥꯎꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯪꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨꯁꯤꯡꯗꯨꯕꯨ ꯃꯁꯤꯡ ꯊꯤꯔꯝꯂꯤꯕꯗꯨꯅꯤ ꯃꯗꯨ ꯉꯥꯎꯕ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯣꯏ ꯑꯩ ꯉꯥꯎꯕ ꯍꯧꯔꯦꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯁꯤ ꯉꯥꯎꯔꯕꯅꯤ ꯉꯥꯎꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ ꯃꯁꯤꯗꯤ ꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯅꯆꯥꯁꯤ ꯉꯥꯎꯔꯦ ꯏꯃꯥ ꯅꯆꯥꯁꯤ ꯉꯥꯎꯔꯦ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯈꯞ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯁꯤꯗꯤ ꯑꯋꯣꯏꯒꯤ ꯉꯥꯎꯔꯦꯗꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯏꯪꯂꯦꯝꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡ ꯑꯆꯧꯗꯣ ꯐꯠ ꯆꯪꯂꯛꯇꯨꯅ ꯍꯩ ꯍꯤꯡꯆꯥꯕꯤ ꯍꯣꯏ ꯏꯃꯥ ꯃꯄꯥ ꯄꯟꯊꯧ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯏꯆꯥꯕꯨ ꯐꯥꯒꯦ ꯊꯧꯔꯥꯡꯂꯝꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯅꯪ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡꯄꯥꯛ ꯑꯁꯤꯅ ꯅꯈꯨꯠ ꯑꯁꯥꯡꯕꯗꯨ ꯃꯇꯨꯞ ꯀꯛꯊꯠꯂꯒꯦ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯤꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯕ ꯄꯥꯛꯇꯕꯁꯤ ꯅꯪ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯆꯦꯟꯈꯤꯅꯨ ꯆꯦꯟꯂꯕꯁꯨ ꯍꯤꯡꯂꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯆꯧ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯣ ꯂꯣꯏꯔꯦꯗꯅ ꯃꯤꯅ ꯉꯥꯎꯕ ꯀꯥꯏꯁꯦ ꯀꯣꯌꯧꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯉꯥꯎꯔꯦ ꯐꯖꯅ ꯉꯥꯎꯔꯦ ꯑꯩ ꯃꯃꯥ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯃꯥꯟ ꯃꯥꯟꯗ꯭ꯔꯕꯣ ꯃꯥꯜꯂꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯉꯥꯎꯕꯗꯒꯤ ꯃꯣꯏ ꯃꯄꯥꯅ ꯍꯦꯟꯅ ꯉꯥꯎꯕ ꯃꯥꯟꯈ꯭ꯔꯦ ꯌꯦꯔ ꯅꯪꯁꯨ ꯀꯔꯤ ꯋꯥꯇꯥꯅꯦꯒꯤꯗꯨꯕꯨ ꯑꯩꯅ ꯁꯁꯤꯒꯤ ꯃꯄꯥ ꯁꯥꯕꯗꯨ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯅꯉꯣꯟꯗ ꯍꯪꯒꯗꯒꯤ ꯁꯔꯨꯛ ꯏꯆꯥ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯪꯖꯔꯒꯦ ꯏꯄꯥꯒꯤ ꯁꯅꯥ ꯅꯪ ꯄꯥꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨ ꯁꯁꯤꯒꯤ ꯃꯄꯥ ꯃꯥꯟꯕ꯭ꯔꯣ ꯃꯥꯜꯂꯦ ꯄꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯟꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕꯗ ꯁꯁꯤꯒꯤ ꯃꯄꯥ ꯁꯥꯕꯗ ꯃꯥꯟꯃꯟꯗꯅ ꯍꯅꯨꯕꯤ ꯑꯃ ꯂꯦꯛꯊꯔꯛꯇꯅ ꯃꯌꯥꯝꯅ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯤꯕꯅꯤ ꯁꯁꯤꯒꯤ ꯃꯄꯥ ꯁꯥꯕꯗ ꯃꯥꯟꯃꯟꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯣꯏ ꯃꯄꯥꯒꯤ ꯅꯁꯛꯇꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯟꯃꯟꯗꯅ ꯂꯦꯛꯊꯔꯛꯂꯤꯕ ꯑꯣꯏꯔꯝꯅꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯥꯔꯒ ꯄꯛꯆꯒꯗꯕ ꯃꯣꯏ ꯃꯄꯥꯅ ꯁꯁꯤꯒꯤ ꯃꯄꯥ ꯁꯥꯔꯗꯤ ꯐꯖꯔꯝꯃꯅꯤ ꯀꯜꯂꯛꯄ꯭ꯔꯣ ꯅꯪ ꯑꯩꯗꯤ ꯀꯩꯗꯧ ꯀꯜꯂꯛꯇꯣꯏꯕ ꯀꯜꯂꯛꯄ ꯃꯥꯟꯕ ꯅꯁꯛꯇꯣ ꯀꯜꯂꯛꯆꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯉꯥꯎ ꯐꯩ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯇꯅ ꯇꯟꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯑꯦ ꯍꯩ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯀꯩꯅꯣꯗ ꯃꯃꯥ ꯑꯉꯥꯡꯁꯤꯗ ꯆꯥꯛ ꯊꯣꯡꯍꯜꯂꯒ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯅ ꯑꯆꯧ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯔꯝꯕ ꯄꯨꯛꯆꯦꯜꯅꯣ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯨ ꯄꯤꯛꯂꯤꯕꯤ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯅꯋꯥ ꯄꯤꯁꯛ ꯑꯁꯤꯕꯨ ꯃꯩꯅꯥꯛ ꯑꯁꯤꯗ ꯃꯗꯣꯝ ꯇꯔꯛ ꯆꯥꯛꯂꯨꯛ ꯂꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯧꯗꯥꯕ ꯉꯝꯕꯤ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯤꯛꯃꯜꯂꯤꯗ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯣꯏꯔꯦꯕ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩꯗꯅꯦ ꯀꯥꯗ ꯇꯨꯝꯖꯔꯨꯔꯒꯦ ꯃꯇꯟ ꯇꯟꯕꯒꯤ ꯊꯕꯛ ꯂꯩꯊꯣꯛꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯃꯥ ꯈꯇꯟ ꯆꯨꯕꯤꯁꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯏꯆꯥꯗ ꯆꯥꯛ ꯊꯣꯡꯉꯣꯏꯗꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯕꯥꯕꯥ ꯅꯠꯇꯦꯗ ꯑꯩꯅ ꯊꯣꯡꯒꯦꯅ ꯊꯣꯡꯕꯅꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯆꯥꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯤꯗꯤ ꯍꯣꯏ ꯃꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯄꯥꯕ ꯐꯩ ꯑꯗꯨꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ ꯐꯔꯦ ꯏꯆꯥꯁꯨ ꯆꯥꯛ ꯊꯣꯡꯖꯔꯣ ꯄꯥꯕꯁꯨꯅꯦ ꯈꯣꯡ ꯈꯨꯠ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯪꯂꯦꯝꯕꯤ ꯅꯣꯡꯃꯒꯤ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯗꯨꯃꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯊꯥꯅꯤꯜ ꯃꯥꯇꯕꯨ ꯎꯖꯕ ꯐꯪꯅꯕ ꯍꯥꯏꯅ ꯊꯥꯅꯤꯜꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯃꯃꯥ ꯑꯅꯥꯕꯤꯗꯨꯒꯤ ꯁꯦꯕꯥꯁꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯏꯪꯂꯦꯝꯕꯤꯅ ꯇꯧꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯏꯪꯂꯦꯝꯕꯤ ꯊꯥꯅꯤꯜꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯉꯩ ꯊꯥꯅꯤꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦꯝꯄꯣꯛ ꯂꯩꯇ ꯆꯠꯂꯅꯤ ꯏꯅꯦꯝꯄꯣꯛ ꯑꯩꯅꯦ ꯏꯪꯂꯦꯝꯕꯤꯅꯦ ꯏꯪꯂꯦꯝꯕꯤ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨꯅꯤ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯂꯝꯌꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯕꯣ ꯋꯥꯈꯜ ꯑꯃꯇ ꯇꯧꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤꯅ ꯂꯩꯃꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯃꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯏꯪꯂꯦꯝꯕꯤꯅ ꯂꯩꯃꯕꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯏꯪꯂꯦꯝꯕꯤꯅ ꯏꯃꯥ ꯍꯛꯆꯥꯡꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯍꯟꯁꯤꯔꯥ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ
ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯏꯃꯥꯕꯨ ꯀꯝꯗꯧꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯏꯃꯥꯁꯦ ꯃꯅꯤꯡꯗ ꯈꯣꯡ ꯑꯍꯥꯟꯕ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯆꯪꯂꯛꯄꯗ ꯀꯣꯛꯁꯦ ꯍꯦꯛꯇ ꯎꯔꯨꯔꯨ ꯉꯥꯎꯔꯛꯂꯒ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯍꯟꯗꯛ ꯏꯁꯥ ꯉꯝꯗꯕ ꯍꯦꯟꯖꯤꯟꯕ꯭ꯔꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯏꯃꯥꯕꯣ ꯆꯥꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯨꯝꯕꯨꯅ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯇꯦꯗꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯆꯥꯗ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯉꯝꯗꯗꯅ ꯍꯤꯗꯥꯛ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯤꯗꯥꯛ ꯆꯥꯔꯤꯈꯩ ꯐꯒꯦ ꯍꯥꯏꯕ ꯍꯤꯗꯥꯛ ꯆꯥꯕ ꯍꯦꯛ ꯂꯦꯞꯄꯗ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯁꯤꯒꯦꯒ ꯀꯣꯛ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯩꯁꯦ ꯍꯩꯍꯩꯗꯦ ꯁꯤꯃ ꯍꯌꯦꯡꯗꯣ ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯟꯕ ꯂꯥꯛꯀꯦ ꯑꯩ ꯂꯩꯅ ꯀꯩꯒꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯌꯥꯔꯦꯗ ꯀꯣꯟꯅ ꯅꯪ ꯊꯥꯅꯤꯜꯅ ꯈꯨꯠꯁꯨꯃꯟ ꯐꯪꯂꯀꯥꯟꯗ ꯃꯥꯏꯅ ꯂꯩꯖꯔꯁꯅꯤ ꯈꯨꯠꯁꯨꯃꯟ ꯐꯪꯕ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡꯗꯣ ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯑꯃꯥꯏꯕꯗꯒꯤ ꯂꯧꯔꯛꯂꯒꯦ ꯑꯗꯨꯒ ꯉꯟꯇꯥꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯊꯤꯟꯕ ꯂꯥꯛꯂꯒꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯀꯦ ꯆꯥꯐꯝ ꯑꯣꯏꯅꯕ ꯆꯝꯐꯨꯠ ꯈꯔ ꯆꯥꯁꯤꯟꯁꯦ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤꯅ ꯂꯩꯃꯅ ꯆꯥꯅꯕ ꯍꯥꯏꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯗꯨꯅ ꯂꯩꯃꯕꯨ ꯄꯤꯖꯕꯤꯔꯝꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯪꯂꯦꯝꯕꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯃꯥꯅ ꯀꯟꯕꯤꯕꯅꯤ ꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕ ꯉꯁꯤ ꯏꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯥ ꯅꯆꯥꯗꯃꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯌꯦꯡ ꯃꯍꯥꯛ ꯑꯩꯈꯣꯏꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯤꯗꯥꯛ ꯊꯤꯟꯕ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅೋ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯔꯣ ꯍꯌꯦꯡ ꯃꯍꯥꯛ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯛꯈꯪꯗꯕꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤꯕꯤ ꯃꯍꯥꯛ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯪꯂꯦꯝꯕꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯅꯪꯕꯣ ꯏꯇꯥ ꯅꯨꯡꯁꯤꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯁꯦ ꯇꯣꯏꯈꯠꯂꯛꯏꯗ ꯏꯃꯥ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯃꯥ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯝꯗꯣ ꯀꯜꯂꯛꯄ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯀꯩ ꯈꯪꯉꯤꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯂꯅꯨ ꯏꯃꯥ ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥꯗꯤ ꯂꯣꯠꯀꯅꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯣ ꯍꯥꯏꯌꯨ ꯏꯃꯥꯗ ꯑꯁ ꯇꯜꯂꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯁꯤꯕꯨ ꯋꯥꯅꯤꯅ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯃꯪꯒꯣꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯥꯔꯤ ꯀꯨꯝꯊꯕꯗ ꯁꯣꯏꯗꯅ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯝꯃꯤ ꯍꯣꯏ ꯃꯁꯤꯔꯦ ꯑꯁ ꯑꯌꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯗꯤ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯩꯒꯤꯁꯦ ꯐꯝꯕ ꯅꯠꯇꯦ ꯏꯃꯥ ꯈꯣꯡꯁꯦ ꯂꯩꯊꯦꯛꯂꯒ ꯇꯨꯁꯤꯜꯂꯤꯅꯤ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯈꯠꯂꯤ ꯆꯠꯄꯗ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯁꯦ ꯏꯃꯥ ꯍꯧꯒꯠꯄꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯔꯣ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯙꯔꯤꯗꯨꯗ ꯐꯝꯍꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ ꯅꯣꯡꯊꯛꯇ ꯌꯦꯡꯂꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯆꯥꯎꯈꯩ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯇꯨꯁꯤꯜꯂꯤꯕꯁꯤꯕꯣ ꯀꯩꯅꯣ ꯏꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯗꯤ ꯇꯨꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯤꯕꯨ ꯑꯩꯅ ꯇꯨꯅꯤꯡꯗꯅ ꯇꯨꯔꯤꯔꯣ ꯌꯥꯔꯣꯏꯌꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯒ ꯆꯠꯇꯦ ꯌꯥꯔꯣꯏꯕ ꯈꯠꯆꯟꯅꯔꯗꯅ ꯑꯁ ꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯏꯃꯥ ꯅꯪꯁꯤꯗꯤ ꯑꯩꯅꯦ ꯃꯈꯥꯒꯤ ꯅꯪ ꯈꯨꯔꯥ ꯇꯣꯃꯥꯜꯗꯣ ꯀꯧꯔꯨꯈꯤꯒꯦ ꯃꯥꯗꯤ ꯈꯣꯡ ꯁꯝꯕ ꯌꯥꯝ ꯍꯩꯕꯅꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣꯗꯨ ꯆꯠꯈꯤ ꯏꯪꯂꯦꯝꯕꯤ ꯄꯤꯍꯧ ꯃꯁꯤꯒꯤ ꯈꯣꯡꯁꯤꯃꯁꯨ ꯍꯧꯖꯤꯛ ꯂꯩꯊꯦꯛꯇ꯭ꯔꯗꯤ ꯅꯪꯍꯧꯔꯣꯏꯗꯕꯁꯤ ꯃꯉꯥꯏ ꯑꯩꯅꯗꯤ ꯏꯅꯦꯝꯕꯣꯛꯇ ꯍꯤꯗꯥꯛ ꯄꯨꯔꯒ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯁꯦ ꯑꯃꯨꯛ ꯂꯩꯊꯦꯛꯁꯤꯜꯂꯦꯕ ꯑꯩ ꯀꯞꯅꯤꯡꯉꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯒ ꯌꯥꯔꯣꯏꯕ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯊꯥꯅꯤꯜ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯪꯂꯦꯝꯕꯤꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗ ꯊꯥꯅꯤꯜ ꯃꯥꯅ ꯉꯥꯏꯖꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯏꯪꯂꯦꯝꯕꯤ ꯃꯆꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ ꯅꯍꯥꯟ ꯑꯣꯏꯍꯧꯔꯤꯕ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯃꯆꯥꯗꯣ ꯌꯥꯝ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯤꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯗꯣ ꯏꯪꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯪꯂꯦꯝꯕꯤ ꯅꯨꯡꯁꯤ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯑꯉꯥꯡ ꯊꯥꯔꯒ ꯀꯧꯕ ꯂꯥꯛꯍꯟꯒꯦ ꯇꯧꯔꯝꯃꯤꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥ ꯊꯥꯅꯤꯜ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯩꯅꯣ ꯑꯆꯥ ꯑꯊꯛꯀ ꯏꯃꯥ ꯃꯥꯏꯕꯤꯗꯒꯤ ꯍꯤꯗꯥꯛ ꯑꯝꯇꯒ ꯂꯧꯔꯒ ꯃꯣꯏꯗ ꯊꯤꯟꯕꯤꯔꯨꯁꯣ ꯁꯦꯜꯁꯨ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯆꯠꯄꯤꯌꯨ ꯏꯇꯥ ꯍꯣꯏꯁꯦ ꯆꯠꯀꯦꯁꯤ ꯅꯪꯅꯤ ꯑꯝꯇ ꯇꯥꯍꯥꯈꯤꯕ
ꯑꯗꯣ ꯅꯪꯒꯤ ꯈꯣꯡꯁꯤꯕꯨ ꯀꯝꯗꯧꯔꯒꯦ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯔꯒ ꯆꯠꯄꯗꯤ ꯌꯥꯔꯦ ꯑꯗꯣ ꯁꯥꯡꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯤ ꯆꯌꯣꯜꯃꯨꯛꯇꯤ ꯌꯥꯝ ꯂꯦꯡꯈꯣꯠ ꯇꯧꯅꯨ ꯍꯥꯏꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯦꯡꯈꯣꯠ ꯇꯧꯔꯅꯨ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯣ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯀꯗꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯇꯥ ꯊꯥꯅꯤꯜ ꯍꯣꯏꯗ ꯆꯠꯄꯤꯔꯨꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯀꯥꯎꯅꯤ ꯃꯗꯨꯅ ꯃꯔꯨꯅꯤꯀꯣ ꯏꯇꯥ ꯀꯥꯎꯔꯣꯏꯗ ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ ꯑꯗꯣ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯄꯥꯡꯖꯔꯨꯈꯤꯒꯦ ꯏꯁ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯑꯗꯣ ꯅꯪ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯪꯂꯛꯈꯣꯀꯣ ꯏꯃꯥꯗꯣ ꯀꯝꯗꯧꯔꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯍꯧꯒꯦꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯃꯨ ꯂꯥꯎ ꯁꯅꯥꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯆꯔꯣꯏ ꯅꯅꯥꯏ ꯇꯟꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤꯅ ꯍꯥꯏꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯥꯅꯤꯜ ꯍꯣꯏꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯒ ꯊꯥꯅꯤꯜꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯊꯥꯅꯤꯜ ꯅꯨꯡꯁꯤ ꯎꯕꯗ ꯑꯣ ꯅꯪ ꯑꯣꯏꯔꯦꯀꯣ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯨꯗꯤ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕꯤꯈꯤꯕꯤ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕ ꯋꯥꯍꯩꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯑꯩꯅꯤ ꯅꯍꯥꯟꯈꯩ ꯇꯥ ꯊꯥꯅꯤꯜꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯥ ꯊꯥꯅꯤꯜ ꯈꯪꯍꯟꯗ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯍꯥꯛꯅꯤ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯇꯥ ꯊꯥꯅꯤꯜꯅ ꯇꯧꯕ ꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯈꯟꯒꯗꯣꯏꯅꯣ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕꯁꯤꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯤ ꯅꯪꯅ ꯏꯃꯥ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯈꯤꯕꯁꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅ ꯇꯧꯕꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕꯤꯈꯤꯕꯅꯤ ꯑꯩꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯔꯤꯕꯤ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛꯄꯨ ꯏꯐꯝꯗ ꯑꯃꯨꯛꯇ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯉꯁꯤꯗꯤ ꯁꯛꯂꯣꯠꯄꯤ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛ ꯑꯗꯣ ꯅꯪ ꯑꯣꯏꯔꯝꯂꯦ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯇꯥ ꯊꯥꯅꯤꯜ ꯅꯨꯡꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯁꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥ ꯊꯥꯅꯤꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯈꯪꯂꯨꯗꯕꯅ ꯇꯥ ꯊꯥꯅꯤꯜꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜ ꯑꯩꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯇꯥ ꯊꯥꯅꯤꯜꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯖꯗ꯭ꯔꯦ ꯅꯆꯜꯒꯤ ꯏꯐꯝꯗꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯪꯂꯦꯝꯕꯤꯅ ꯊꯥꯅꯤꯜꯒꯤꯗꯃꯛ ꯍꯣꯠꯅꯖꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯑꯣꯏꯅ ꯃꯅꯥ ꯂꯧꯗꯨꯅ ꯊꯥꯅꯤꯜꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯃꯍꯥꯛꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯈꯤꯕꯤ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛ ꯑꯗꯨ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤ ꯌꯨꯝꯗ ꯆꯪꯂꯨꯁꯤ ꯅꯪꯕꯨ ꯎꯔꯗꯤ ꯏꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯑꯩꯒꯤ ꯃꯧꯗꯣ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤ ꯃꯧꯗꯣ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯕꯗꯤ ꯊꯥꯅꯤꯜꯅ ꯅꯍꯥꯟꯈꯩ ꯂꯣꯟꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯤꯁꯛꯇꯨ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯑꯩ ꯆꯪꯉꯔꯣꯏ ꯇꯥ ꯊꯥꯅꯤꯜ ꯌꯨꯝꯗ ꯑꯩꯁꯨ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯤ ꯆꯥꯅ ꯊꯛꯅꯕꯒ ꯏꯃꯥꯒꯤ ꯍꯤꯗꯥꯛꯀꯁꯦ ꯂꯧꯁꯤꯜꯂꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯊꯥꯅꯤꯜꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯔꯕꯅꯤನ ꯆꯠꯆꯔꯣ ꯑꯗꯣ ꯍꯌꯦꯡꯈꯩꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨꯀꯣ ꯅꯨꯡꯁꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯊꯥꯅꯤꯜꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯪꯂꯦꯝꯕꯤ ꯃꯇꯥ ꯅꯨꯡꯁꯤꯅ ꯄꯥꯎ ꯄꯨꯔꯛꯄ ꯋꯥꯅ ꯉꯥꯏꯔꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯇꯥ ꯅꯨꯡꯁꯤꯗꯨꯕꯨ ꯑꯩꯅ ꯇꯥ ꯊꯥꯅꯤꯜ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯣꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯖꯥꯠꯂ ꯏꯃꯥꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯁꯥ ꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯝꯒꯗ꯭ꯔꯥ ꯐꯔꯝꯂꯗ꯭ꯔꯥ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯒꯗꯕꯁꯨ ꯈꯣꯡꯁꯦ ꯑꯃꯨꯛ ꯇꯦꯛꯇꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯑꯃꯨꯛꯇꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯏꯇꯥ ꯅꯨꯡꯁꯤꯗꯨ ꯂꯥꯛꯂꯕꯗꯤ ꯄꯥꯎꯁꯦ ꯈꯪꯕ ꯌꯥꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯏꯇꯥ ꯏꯪꯂꯦꯝꯕꯤꯅ ꯇꯥ ꯊꯥꯅꯤꯜꯒꯤꯗꯃꯛ ꯍꯣꯠꯅꯖꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯜꯂꯕꯀꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ ꯑꯩꯅ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ
ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯅꯕ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯏꯐꯝꯗ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯅꯤ꯫ ꯏꯪꯂꯦꯝꯕꯤ, ꯅꯪ ꯅꯇꯥ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅꯁꯨ ꯇꯥ ꯊꯥꯅꯤꯜꯕꯨ ꯄꯥꯝꯖꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯍꯥꯛꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯈꯤꯗꯨꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯗꯨꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯇꯥ ꯊꯥꯅꯤꯜꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯂꯤꯁꯤꯡ ꯉꯥꯡꯂꯕꯁꯨ ꯏꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯥ ꯊꯥꯅꯤꯜꯅ ꯑꯁꯦꯡꯕ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯅ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯤꯔꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯒꯅꯤ? ꯃꯥꯅ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯅꯕ ꯑꯩ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯇꯥꯏ꯫ ꯑꯁꯤ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯏꯪꯂꯦꯝꯕꯤ ꯃꯍꯥꯛꯅꯗꯤ ꯃꯇꯥ ꯑꯁꯤꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯪꯂꯦꯝꯕꯤ ꯃꯍꯥꯛꯅ ꯆꯥꯟꯅꯖꯕꯤ ꯃꯇꯥꯅꯤ ꯈꯟꯖꯔꯤꯕ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯏꯪꯂꯦꯝꯕꯤ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤ ꯈꯪꯍꯟꯗꯅ ꯊꯥꯅꯤꯜꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯛꯂꯝꯃꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕ, ꯆꯠꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ ꯀꯌꯥ ꯑꯁꯤ ꯎꯅꯕ ꯌꯥꯎꯕꯗꯒꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯐꯝꯗꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯂꯦ꯫ ꯏꯪꯂꯦꯝꯕꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ, "ꯏꯇꯥ ꯊꯣꯏꯅꯣ, ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ?" "ꯍꯣꯏ ꯃꯥꯅꯤ, ꯃꯣꯏꯅꯤꯒꯤ ꯃꯇꯧꯗꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯏꯃꯤꯠꯃꯛꯅꯁꯨ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯕꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ." "ꯍꯣꯏ ꯏꯇꯥ, ꯑꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯇꯥ ꯅꯨꯡꯁꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯁꯨ ꯃꯥ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯃꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯩ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯨꯡꯁꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯏꯪꯂꯦꯝꯕꯤꯅ, "ꯏꯇꯥ." ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤ ꯎꯕꯗ ꯄꯥꯈꯠꯅ, "ꯏꯇꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯅꯨꯡꯁꯤ ꯈꯨꯝꯐꯝ ꯈꯪꯗ ꯂꯠꯂꯠ ꯇꯧꯗꯨꯅ ꯂꯩ꯫ "ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯃꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯐꯝꯗꯒꯤ ꯃꯨꯜꯂꯕꯀꯣ?" ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯁꯥꯎꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜ ꯐꯤꯡꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ, "ꯀꯩꯅꯣꯅꯦ, ꯐꯖ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯅꯣꯏꯕꯨ ꯅꯈꯨꯠ ꯅꯁꯥ ꯌꯥꯎꯅꯔꯤꯕꯗꯨꯕꯣ? ꯅꯨꯡꯁꯤ, ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯇꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯁꯤꯅ? ꯅꯣꯏꯅꯦ ꯀꯩꯀꯩ ꯍꯥꯏꯅꯕꯒꯤꯅꯣ?" ꯅꯨꯡꯁꯤ ꯌꯥꯝꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ, "ꯇꯥ ꯊꯥꯅꯤꯜ, ꯑꯩꯒꯤ ꯏꯇꯥꯁꯤꯅ ꯇꯥ ꯊꯥꯅꯤꯜꯕꯨꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯒ ꯃꯔꯤ ꯂꯩꯅꯕꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩ ꯑꯃꯗꯤ ꯇꯥ ꯊꯥꯅꯤꯜꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯅꯤ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯊꯃꯣꯏꯅ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯖꯔꯤꯕ ꯑꯩꯒꯤ ꯇꯥ ꯊꯥꯅꯤꯜꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯕꯅꯤ? ꯑꯩꯅ ꯇꯥ ꯊꯥꯅꯤꯜ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯅꯪꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯑꯩꯕꯨ ꯇꯥ ꯊꯥꯅꯤꯜꯗꯒꯤ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯔꯤꯕꯅꯣ?" ꯏꯪꯂꯦꯝꯕꯤ ꯃꯥꯅ ꯁꯨꯍꯥꯏꯁꯨ ꯍꯥꯏꯗꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯀꯌꯥꯁꯨ ꯍꯩꯖꯗꯕ ꯑꯣꯏꯕꯅ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯤꯟꯊꯤꯕꯤ, ꯅꯪꯗꯤ ꯅꯆꯤꯟ ꯌꯥꯝ ꯊꯤꯕ ꯃꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯑꯣꯏꯗꯕ ꯉꯥꯡꯕ! ꯑꯩꯅ ꯑꯗꯨꯝꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤ? ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩ ꯈꯪꯍꯟꯗ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯃꯔꯤ ꯂꯩꯅꯔꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥ ꯊꯥꯅꯤꯜ, ꯃꯁꯤꯒꯤꯅꯨ!" "ꯌꯥꯔꯦ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯨ ꯂꯦꯞꯄꯨ꯫ ꯏꯪꯂꯦꯝꯕꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ꯫ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯅꯨꯡꯁꯤꯗ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯁꯨ ꯑꯩꯒ ꯅꯨꯡꯁꯤꯒ ꯂꯥꯞꯊꯣꯛꯅꯍꯟꯕꯗꯤ ꯈꯛ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ, ꯑꯩꯒꯤ ꯅꯨꯡꯁꯤ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕ, ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯈꯤꯕ, ꯅꯨꯡꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎ ꯃꯇꯧ ꯀꯌꯥꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯟꯒꯅꯨ." "ꯇꯥ ꯊꯥꯅꯤꯜ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯥ ꯑꯃꯗꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯃꯇꯦꯡ ꯇꯧꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩ ꯇꯥ ꯊꯥꯅꯤꯜꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯏꯇꯥ, ꯇꯥ ꯊꯥꯅꯤꯜꯗ ꯍꯥꯏ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯒꯤꯗꯃꯛ ꯍꯣꯠꯅꯖꯈꯤꯕ ꯃꯌꯥꯝꯗꯣ? ꯀꯩꯅꯣ ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ?
ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯅꯪ ꯑꯣꯏꯗꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯉꯥꯡꯈꯤꯗꯧꯔꯤꯒꯦ? ꯅꯪ ꯀꯔꯤ ꯀꯔꯝꯕ ꯀꯥꯟꯗ ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯈ꯭ꯔꯕꯒꯦ? ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯇꯥ ꯊꯥꯅꯤꯜꯒꯤ ꯋꯥꯈꯜ ꯑꯣꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ? ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯅꯪꯅꯦ ꯅꯪ! ꯇꯥ ꯊꯥꯅꯤꯜ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯒꯅꯨ꯫ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯖꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯇꯧꯔꯛꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ꯫ ꯏꯇꯥ, ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯤ, ꯅꯍꯥꯛ ꯉꯥꯎꯔꯤ ꯏꯇꯥ꯫ ꯇꯥ ꯊꯥꯅꯤꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯅ ꯀꯔꯤꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯇꯧꯔꯒ ꯇꯥ ꯊꯥꯅꯤꯜꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯂꯩꯇꯦ꯫ ꯏꯪꯂꯦꯝꯕꯤ ꯃꯥꯅ ꯊꯥꯅꯤꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯍꯣꯠꯅꯕ ꯁꯥꯔꯛꯄꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯥ? ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯗ ꯑꯗꯨꯝ ꯅꯦꯛꯇ ꯇꯧꯕ ꯌꯥꯕ? ꯅꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯏꯕꯦꯝꯃ? ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪ? ꯍꯟꯗꯛꯃꯨꯛꯀ ꯍꯦꯛ ꯅꯨꯡꯁꯤꯗ ꯈꯨꯠ ꯊꯥꯕꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯤ ꯈꯛ ꯅꯐꯨ ꯁꯥꯐꯨ ꯇꯧꯔꯒ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯪꯕꯨ ꯑꯩꯅ ꯍꯩꯅꯗꯕ ꯍꯦꯜꯂꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ? ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯪꯂꯦꯝꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯞꯅ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯤ ꯀꯔꯦꯝꯅꯗꯨꯅ꯫ ꯑꯩ ꯑꯃꯗꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯔꯤꯗꯤ ꯅꯪꯅ ꯑꯣꯏꯗ ꯄꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯩꯖꯤꯜꯂꯒ ꯊꯥꯗꯠꯅꯕ ꯍꯣꯠꯅꯔꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯠꯄ ꯉꯝꯃꯣꯏ꯫ ꯇꯥ ꯊꯥꯅꯤꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯣ ꯑꯩꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯌꯥꯔꯦ, ꯅꯪ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ, ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗ ꯈꯛ ꯌꯦꯠꯀꯦ ꯈꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯐꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯊꯥꯖꯒꯗꯕ ꯂꯩꯇꯦ꯫ ꯏꯪꯂꯦꯝꯕꯤ ꯃꯁꯤꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯋꯥꯔꯧꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯨꯡꯁꯤꯗ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯕꯨ ꯅꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯇꯤꯟꯅꯔꯤꯕ? ꯕꯦꯝꯃ, ꯅꯪ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯇꯧ ꯉꯝꯃꯤꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯥꯁꯨ ꯇꯥ ꯊꯥꯅꯤꯜꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯗꯅ ꯇꯧꯔꯤꯕꯅꯤꯗ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯆꯥꯟꯅꯖꯕꯤ ꯏꯇꯥꯅꯦꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝ ꯃꯥꯟꯅꯒ ꯍꯥꯏꯗ꯭ꯔꯣ ꯃꯥ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯥꯅ ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯥꯏꯅ꯫ ꯇꯤꯟꯅꯔꯨꯟ, ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝ, ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ, ꯐꯅꯕꯨ ꯉꯝꯃꯤꯅꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒꯥꯏ꯫ ꯁꯣꯝꯗ ꯏꯪꯂꯦꯝꯕꯤ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯗꯣꯝ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯜ ꯁꯣꯛꯄ꯭ꯔꯣ? ꯏꯪꯂꯦꯝꯕꯤ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯂꯒ ꯁꯣꯛꯇꯦ ꯏꯆꯦ, ꯑꯩ ꯍꯧꯒꯠꯄꯤꯒꯦ꯫ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯃꯗꯣꯝ ꯍꯧꯒꯠꯆꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯤꯕꯤ ꯏꯪꯂꯦꯝꯕꯤꯗ ꯌꯦꯡꯖꯍꯧꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯝꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯤꯍꯨꯜ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯗ? ꯂꯩꯁꯥꯕꯤ ꯀꯞꯆꯦꯠꯄꯤꯁꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯊꯣꯝꯖꯤꯜꯂꯝꯕꯗꯒꯤ ꯅꯥꯔꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯅꯕ ꯂꯥꯌꯦꯡꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯏꯪꯂꯦꯝꯕꯤꯕꯨ ꯑꯍꯥꯟꯕ ꯎꯖꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯪꯂꯦꯝꯕꯤ ꯃꯇꯥ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯣꯏꯅꯨꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯇꯧꯉꯝꯃꯦ ꯍꯥꯏꯕ, ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯌꯥꯝ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯆꯥꯟꯅꯖꯕꯤ ꯏꯇꯥꯅꯤ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯏꯇꯥ ꯅꯠꯂꯝꯗ꯭ꯔꯦ, ꯑꯩꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯥꯒꯤ ꯇꯥ ꯊꯥꯅꯤꯜ ꯑꯃꯁꯨ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯍꯣꯠꯅꯕꯤꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯥꯗꯤ ꯈꯪꯂꯝꯃꯣꯏ, ꯆꯤꯟꯊꯤꯕꯤ ꯃꯍꯥꯛꯅ ꯇꯧꯉꯝꯕꯤꯗꯨꯅ ꯍꯥꯏꯖꯤꯟꯕꯗꯒꯤ꯫ ꯃꯥꯅꯁꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯃꯤꯁꯛꯇꯣ ꯅꯨꯡꯁꯤꯅꯦꯅ ꯈꯟꯗꯅ ꯇꯧꯖꯔꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯌꯦꯡꯉꯨ꯫ ꯇꯣꯛꯁꯤꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯉꯁꯤ ꯌꯧꯅ ꯏꯀꯥꯏꯕ ꯅꯪꯕꯅꯤ꯫ ꯑꯩ ꯃꯥꯕꯨꯗꯤ ꯋꯥꯔꯧꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯕꯦꯝꯃ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀꯟꯅ ꯇꯤꯟꯅꯔꯨꯅꯨ꯫ ꯑꯩꯗꯤꯅꯦ ꯃꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯀꯌꯥ ꯍꯩꯅꯗꯦ꯫ ꯅꯣꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯗꯨꯗ ꯑꯩꯁꯨ ꯀꯩꯁꯨꯝ ꯍꯥꯏꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯃꯤꯗꯥ ꯌꯥꯝ ꯂꯨꯕꯅꯤ ꯃꯗꯨ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ꯫ ꯏꯪꯂꯦꯝꯕꯤ ꯃꯥꯅ ꯊꯥꯅꯤꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯥꯅꯤꯜꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯀꯝꯗꯧꯔꯤ ꯃꯩꯔꯥꯕ ꯏꯪꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯥꯡꯗ ꯃꯩꯔꯥꯕ ꯏꯪꯂꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯏꯪꯂꯦꯝꯕꯤꯕꯨ ꯂꯨꯝꯕ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯪꯂꯦꯝꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ パꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯤ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯩꯔꯥꯕꯗꯣ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯀꯞꯆꯦꯠꯄꯤ? ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯆꯠꯂꯤꯕꯗꯨꯕꯣ? ꯀꯅꯥꯅꯣ ꯅꯪꯅ? ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯈꯪꯗꯣꯏꯅꯣ? ꯑꯁ ꯂꯣꯏꯔꯦ, ꯅꯍꯥꯟꯗ ꯑꯩꯉꯣꯟꯗ ꯁꯟ ꯂꯝꯆꯥ ꯉꯥꯎꯕꯗꯧꯅ ꯋꯥꯏꯁꯤꯜꯂꯝꯂꯒ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯦ. ꯌꯥꯏꯍꯦ ꯏꯕꯦꯝꯃ, ꯇꯣꯔꯣ ꯅꯪꯁꯨ. ꯅꯍꯥꯟꯒꯤꯗꯣ ꯅꯪ ꯑꯣꯏꯔꯦꯀꯣ? ꯋꯥꯔꯧ ꯌꯥꯗꯦ, ꯅꯍꯥꯟꯒꯤꯗꯣ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯇꯣꯔꯣ ꯍꯥꯏꯔꯛꯀꯅꯨ, ꯃꯗꯨ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ. ꯀꯩꯒꯤ ꯇꯣꯔꯣ ꯍꯥꯏꯔꯒ ꯁꯥꯎꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯇꯣꯔꯣ ꯍꯥꯏꯔꯒ ꯁꯥꯎꯔꯤꯗꯨꯒꯤ ꯃꯔꯝ ꯑꯃꯨꯛꯇ ꯍꯥꯏꯔꯧꯅꯦ ꯇꯣꯔꯣ. ꯃꯤꯅ ꯑꯩꯒꯤ ꯑꯁꯥꯎꯕꯤꯁꯦ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯏꯅꯦ. ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯣꯔꯣ, ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ. ꯑꯗꯣ ꯈꯪꯅꯁꯤ ꯌꯥꯕ? ꯑꯩꯒꯤ ꯃꯤꯡꯅ ꯃꯩꯔꯥꯕ. ꯅꯪꯒꯤꯗꯤ ꯀꯩ ꯀꯧꯒꯦ ꯇꯣꯔꯣ? ꯅꯣꯏ ꯅꯄꯥ ꯀꯧꯋꯦ. ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ. ꯑꯁꯤ ꯍꯥꯏꯅ ꯒꯝ ꯆꯠꯈꯤ. ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯏꯪꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯇꯣꯔꯣ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯣ ꯇꯣꯔꯣ, ꯅꯣꯏ ꯅꯄꯥꯒꯤ ꯇꯣꯔꯣ, ꯁꯅꯥꯄꯨꯟꯁꯤꯅ ꯅꯃꯥꯏ ꯊꯣꯝꯃꯛꯁꯅꯤ ꯍꯦꯟꯅ ꯌꯥꯝ ꯍꯧꯅ. ꯍꯩꯃ, ꯀꯩꯅꯣ ꯃꯤ ꯅꯪ ꯑꯁꯨ ꯌꯥꯝ ꯁꯥꯎꯒꯠꯂꯤꯁꯦ? ꯀꯩꯒꯤꯅꯣ ꯃꯤ ꯇꯣꯔꯣ ꯅꯪꯕꯣ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗꯨꯕꯣ? ꯏꯪꯂꯦꯝꯕꯤ ꯃꯩꯔꯥꯕꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯈꯥꯅꯒ ꯌꯦꯡꯗꯨꯅ. ꯅꯪ ꯍꯩ, ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨ, ꯂꯦꯛꯊꯒꯦ ꯇꯧꯏ ꯑꯩ. ꯑꯗꯨꯏꯗꯤ ꯂꯦꯛꯊꯔꯣ. ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯕꯨꯟꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯅ ꯊꯣꯝꯂꯛꯂꯝꯃꯤ. ꯍꯣꯏ ꯃꯁꯤꯔꯦ, ꯑꯁ ꯇꯥꯔꯪ ꯆꯠꯂꯦ. ꯃꯁꯤ ꯇꯣꯔꯣꯁꯤ ꯁꯣꯅꯣꯁꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦꯅꯦ. ꯂꯛꯅꯕ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ. ꯍꯣꯏ ꯉꯥꯏꯈꯣ ꯇꯣꯔꯣ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ. ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯆꯠꯇꯨꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯩ. ꯏꯪꯂꯦꯝꯕꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯊꯥꯅꯤꯜꯒ ꯅꯨꯡꯁꯤꯒꯁꯨ ꯍꯦꯛ ꯊꯦꯡꯅꯩ. ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤꯅ ꯀꯜꯂꯛꯂꯁꯅꯨ ꯃꯇꯥꯒꯨꯝ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒ ꯊꯑꯣꯏꯅ ꯀꯣꯟꯗꯨꯅ ꯆꯠꯂꯤ. ꯃꯇꯧ ꯑꯗꯨ ꯏꯪꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯩꯔꯥꯕꯅ, "ꯑꯣꯏ ꯇꯣꯔꯣ, ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇ ꯁꯅꯥꯕꯨꯟꯅ ꯊꯨꯝꯃꯝꯃꯤꯗꯦ? ꯀꯩꯒꯤꯅꯣ?" ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕ ꯏꯪꯂꯦꯝꯕꯤ ꯃꯩꯔꯥꯕ ꯎꯕꯗ, "ꯐꯔꯕꯅꯤ ꯁꯅꯥꯕꯨꯟꯅ ꯊꯨꯝꯃꯝꯃꯤꯗꯣ. ꯃꯊꯪꯗꯗꯤ ꯅꯨꯡꯉꯝ ꯄꯥꯏꯔꯒ ꯅꯀꯣꯛꯇꯨ ꯁꯨꯗꯠꯀꯗꯣꯏꯅꯤ." "ꯑꯗꯨꯗꯤ ꯑꯩ ꯁꯤꯔꯣꯏꯗ꯭ꯔꯣ?" "ꯁꯤꯅꯕꯅꯤ ꯀꯩꯅꯣ." "ꯑꯩ ꯁꯤꯔꯒ ꯅꯪ ꯀꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ?" "ꯅꯪꯕꯨ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯑꯩꯗꯤ ꯅꯪꯅ ꯁꯤꯕꯗ ꯀꯞꯇꯣꯏꯕ?" "ꯀꯅꯥ ꯈꯪꯅꯤ, ꯑꯩꯁꯤ ꯅꯪꯒꯤ ꯑꯃꯗ ꯑꯣꯏꯔꯛꯄꯁꯨ." "ꯀꯩꯅꯣ ꯑꯃꯗꯤ?" "ꯅꯣꯏ ꯏꯃꯥꯒꯤ ꯃꯌꯥ ꯍꯥꯏꯕ." "ꯆꯠꯊꯣꯍꯦ, ꯅꯁꯛꯇꯨꯒ ꯈꯨꯅꯤꯡꯁꯤꯡ ꯊꯤꯟꯖꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ." ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯎꯔꯝꯃꯤ. ꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡꯗ, "ꯀꯅꯥꯅꯣ? ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛꯀꯁꯤ ꯌꯥꯝ ꯐꯖꯩꯅꯦ. ꯃꯁꯥꯒꯁꯤꯅ ꯇꯅꯥꯞꯄꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯗꯣ ꯃꯥꯜꯂꯤꯅꯦ." "ꯅꯨꯡꯁꯤ, ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ?" "ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯏꯇꯥ ꯏꯪꯂꯦꯝꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯧꯅ ꯉꯥꯡꯅ ꯇꯧꯗ꯭ꯔꯦ, ꯇꯤꯟꯅꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ." ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯔꯝꯗꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯏꯀꯥꯏ ꯈꯪꯗꯕ ꯖꯒꯠꯅꯕ ꯃꯩꯔꯥꯕꯅ ꯖꯒꯠ ꯏꯪꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯗꯒꯤ ꯏꯪꯂꯦꯝꯕꯤꯁꯨ ꯃꯩꯔꯥꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯏꯪꯂꯦꯝꯕꯤ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯅꯔꯕꯗ ꯅꯨꯡꯁꯤꯗꯤ ꯏꯪꯂꯦꯝꯕꯤꯗ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ. ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯑꯝꯗ ꯂꯨꯞꯂꯤꯉꯩ ꯏꯪꯂꯦꯝꯕꯤꯗꯤ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯦꯕ. ꯑꯁ ꯌꯥꯝ ꯆꯥꯏꯗ. ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯊꯥꯅꯤꯜ ꯃꯨꯜꯂꯤꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ. ꯃꯤꯒꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ, ꯑꯗꯨꯒ ꯑꯩꯒꯤꯅ ꯂꯥꯏꯔ ꯁꯨꯗꯠꯅꯕ. ꯀꯥꯟꯅꯗꯦ, ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ. ꯀꯩꯗꯧꯔꯨꯅꯤ, ꯃꯁꯛꯀꯛ ꯐꯖꯕ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯊꯥꯅꯤꯜꯗ ꯂꯩꯔꯒ ꯑꯩ ꯋꯥꯅꯕꯅꯤ. ꯑꯗꯨꯅ ꯑꯩ ꯏꯪꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ. ꯃꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯤꯠꯅꯕ ꯌꯥꯗ꯭ꯔꯦ. ꯑꯁꯤ ꯈꯟꯅ ꯅꯨꯡꯁꯤ ꯏꯪꯂꯦꯝꯕꯤꯒ ꯈꯪꯅꯔꯤꯕ ꯃꯩꯔꯥꯕꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯊꯥꯅꯤꯜꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯑꯣꯏꯔꯛꯂꯤꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ. ꯅꯨꯡꯁꯤ ꯃꯩꯔꯥꯕꯅ ꯏꯪꯂꯦꯝꯕꯤꯕꯨ ꯍꯦꯛ ꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯑꯣꯏꯅ ꯂꯥꯛꯂꯝꯃꯤ. "ꯁꯣꯝꯁꯦ ꯏꯇꯥ ꯏꯪꯂꯦꯝꯕꯤꯒ ꯈꯪꯅꯕ ꯃꯤꯁꯛꯇꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯅꯤ, ꯁꯣꯝꯅ ꯀꯅꯥ?" "ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯏꯪꯂꯦꯝꯕꯤꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤꯅꯤ. ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥ ꯏꯪꯂꯦꯝꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯕꯨꯡꯒ ꯁꯛ ꯈꯪꯅꯅꯤꯡꯗꯨꯅ ꯁꯨꯝ..." "ꯑꯣ, ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯇꯣꯔꯣꯒꯤ ꯃꯇꯥ ꯑꯣꯏꯔꯦ." "ꯇꯣꯔꯣ ꯍꯥꯏꯗꯤ ꯏꯪꯂꯦꯝꯕꯤꯕꯨꯅꯤꯗ, ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯇꯣꯔꯣ ꯀꯧ." "ꯑꯣ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯋꯥ ꯀꯌా ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. "ꯑꯗꯣ ꯏꯕꯨꯡ, ꯑꯩꯒꯤ ꯏꯇꯥ ꯏꯪꯂꯦꯝꯕꯤꯗꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤꯅꯤ. ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤ ꯇꯥꯕꯗ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯏꯕꯨꯡꯒ ꯑꯃꯨꯛꯇ ꯁꯛ ꯈꯪꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯈꯣꯡꯐꯝ ꯁꯣꯏꯔꯨꯔꯕꯤ ꯑꯩꯒꯤ ꯏꯇꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ."
ꯃꯤꯒꯤ ꯃꯈꯨꯠ ꯆꯠꯂꯨꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ. ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯔꯤꯗꯣ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ. ꯐꯖꯅ ꯑꯗꯨꯝ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯇꯥ ꯏꯪꯂꯦꯝꯕꯤꯗꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯅꯤ. ꯃꯤꯒꯤ ꯃꯤꯈꯨꯠ ꯆꯠꯂꯨꯔꯕꯤꯅꯤ ꯍꯥꯏꯅ ꯃꯤꯔꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯅꯤ. ꯃꯩꯔꯥꯕ ꯉꯛꯅ ꯏꯪꯂꯦꯝꯕꯤꯕꯣ? ꯀꯩꯅꯣ ꯍꯥꯟꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯕꯤꯗꯕ꯭ꯔꯥ ꯏꯕꯣ? ꯑꯩꯗꯤ ꯈꯪꯗꯦꯅ. ꯑꯣ, ꯃꯥꯁꯤ ꯆꯦꯜꯂꯨꯔꯕꯤ ꯑꯣꯏꯔꯦꯀꯣ? ꯍꯣꯏ, ꯆꯦꯜꯂꯨꯔꯕꯤꯅꯤ. ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯖꯗꯦꯗ, ꯁꯨꯝ ꯋꯥꯔꯤꯕꯣꯕ. ꯃꯩꯔꯥꯕ ꯅꯨꯡꯁꯤꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ, ꯑꯣ, ꯑꯩꯗꯤ ꯃꯥꯁꯤ ꯆꯦꯜꯂꯨꯔꯕꯤꯅꯤ ꯈꯪꯗꯗꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯍꯥꯏꯗꯣꯛꯇꯦ. ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯂꯩꯔꯝꯂꯕꯀꯣ. ꯅꯨꯡꯁꯤ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯅ, ꯇꯥꯜꯂꯤꯗꯣ ꯑꯩꯒꯤ ꯏꯀꯥꯏ ꯋꯥꯁꯦ. ꯏꯕꯨꯡꯅ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯏꯇꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ. ꯏꯕꯨꯡꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ. ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯕꯨꯡꯁꯨ ꯂꯩꯕꯤꯍꯧꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤ ꯃꯥꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯤ ꯇꯠꯅꯕ ꯍꯨ ꯀꯥꯝꯁꯤꯜꯂꯝꯃꯦ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯅꯤꯜꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕ? ꯅꯨꯡꯁꯤ ꯌꯥꯝ ꯈꯨꯝꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕ. ꯀꯩ ꯊꯕꯛ? ꯊꯕꯛꯑꯗꯤ ꯊꯕꯛ, ꯌꯥꯝ ꯍꯪꯂꯛꯀꯅꯨ. ꯅꯨꯡꯁꯤ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯁꯤ ꯀꯩ? ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯅꯪ ꯌꯥꯝ ꯍꯣꯡꯂꯤ ꯅꯨꯡꯁꯤ. ꯑꯩꯅ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯕꯁꯨ ꯅꯣꯡꯃꯗ ꯊꯣꯛꯂꯛꯇꯦ. ꯅꯪꯁꯤ ꯍꯟꯗꯛꯇꯤ ꯑꯩꯒ ꯌꯥꯝ ꯂꯥꯞꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ. ꯑꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯑꯩꯒ ꯂꯥꯞꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤ? ꯍꯣꯏ, ꯑꯩ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗ꯭ꯔꯤ. ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯁꯤ. ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯀꯣ? ꯑꯁꯨꯝꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯗꯦꯅ. ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯗꯕꯗꯨꯗꯔ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯗ ꯃꯃꯧ ꯑꯣꯏꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈ꯭ꯔꯤꯕꯗꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛꯁꯨ ꯈꯪꯖꯔꯝꯃꯣꯏ. ꯅꯪꯅꯁꯨ ꯍꯥꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ. ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ. ꯊꯥꯅꯤꯜ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯇꯞꯅ, ꯅꯨꯡꯁꯤ, ꯅꯪ ꯑꯗꯨꯝꯅ ꯇꯧꯕꯗꯣ. ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ. ꯅꯪ ꯑꯁꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯏ ꯅꯨꯡꯁꯤ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝ. ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯅꯕ ꯋꯥ ꯑꯃ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ. ꯀꯩ ꯍꯥꯏꯅꯤ? ꯑꯩ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯌꯥꯝ ꯄꯥꯝꯗ꯭ꯔꯦꯕ. ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯔꯒꯦ. ꯀꯔꯝꯕ ꯑꯁꯦꯡꯕ ꯋꯥ? ꯑꯗꯨꯕꯨꯔꯣ, ꯅꯪꯅ ꯅꯣꯏ ꯌꯨꯝꯗ ꯂꯣꯟꯅ ꯂꯥꯛꯂꯒ ꯅꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥꯒ ꯇꯧꯗꯅ ꯅꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡꯒ ꯇꯧꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤꯅ ꯈꯜꯂꯤꯗꯣ ꯑꯩ ꯅꯠꯇꯦ, ꯏꯪꯂꯦꯝꯕꯤ. ꯑꯩꯅꯁꯨ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯄꯥꯝꯖꯔꯨꯕꯒꯤ ꯑꯩꯅ ꯅꯣꯏꯗ ꯏꯪꯂꯦꯝꯕꯤꯒꯤ ꯄꯥꯈꯣꯜ ꯂꯥꯛꯄꯗ ꯅꯪꯅ ꯑꯩꯕꯨ ꯅꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯁꯛꯈꯪꯗꯕꯤꯗꯨꯅꯦꯅ ꯈꯟꯈꯤꯕꯗꯨꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖ ꯂꯩꯕꯒ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯌꯥꯅꯕꯒꯤ ꯇꯥꯟꯖꯥ ꯐꯖꯕ ꯑꯃ ꯐꯪꯂꯦ ꯈꯟꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯂꯛꯇ꯭ꯔꯦ. ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯕꯅꯤ. ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯈꯪꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯂꯅꯨ. ꯑꯣ, ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯏꯪꯂꯦꯝꯕꯤꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ? ꯍꯣꯏ, ꯃꯥꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯣꯟꯅ ꯇꯧꯕꯤꯔꯛꯈꯤꯕꯤ ꯁꯛꯈꯪꯗꯕꯤꯗꯣ ꯑꯩ ꯅꯠꯇꯦ. ꯏꯪꯂꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯏꯪꯂꯦꯝꯕꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯨꯔꯣ. ꯑꯩꯉꯣꯟꯗꯗꯤ ꯌꯦꯠꯄꯤꯔꯛꯑꯅꯨ. ꯊꯥꯅꯤꯜ ꯁꯥꯎꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ, ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯏꯅꯦ. ꯍꯦ, ꯃꯤꯅꯥꯏ ꯃꯆꯥ, ꯂꯥꯏꯔꯁꯨ ꯗꯠꯅꯕ, ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯌꯥꯗꯅꯅꯤ ꯊꯥꯔꯤꯕꯗꯣ. ꯈꯨꯄꯥꯛꯅ ꯈꯛ ꯊꯥꯕꯤꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯆꯤꯟꯊꯤꯕꯤ, ꯅꯝꯊꯥꯛ ꯇꯧꯕꯤ. ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯆꯔꯝꯃꯤ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯤꯕ. ꯐꯩ, ꯀꯩꯁꯨꯝ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ. ꯏꯕꯨꯡꯒꯤ ꯋꯥꯁꯤꯡꯅ ꯍꯥꯏꯗꯣꯛꯂꯒ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯍꯟꯒꯦꯕ ꯅꯪ. ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯆꯠꯈꯤ. ꯊꯥꯅꯤꯜ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ. ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯏꯪꯂꯦꯝꯕꯤꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯃꯥꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗꯕꯗ ꯀꯌꯥꯗ ꯇꯥꯊꯤ ꯑꯣꯏꯅ ꯆꯩꯕꯤꯈꯤꯕ. ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯐꯪꯂꯝꯒꯗꯕ ꯁꯩꯗꯥꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯂꯛꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦꯡꯕꯁꯤ ꯈꯪꯂꯕꯅꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯤꯕꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯞꯂꯒꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯥꯅꯤꯜ ꯃꯥꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯏꯪꯂꯦꯝꯕꯤꯒ ꯅꯣꯡꯃꯇ ꯊꯦꯡꯅꯕ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ.
ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯩꯔꯥꯕꯅ ꯏꯪꯂꯦꯝꯕꯤ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯃꯩꯔꯥꯕꯗ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯟꯗꯨꯅ ꯃꯥꯒ ꯑꯣꯏꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯩꯔꯥꯕ ꯏꯪꯂꯦꯝꯕꯤꯕꯨ ꯎꯅꯕ ꯏꯪꯂꯦꯝꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯅꯨꯡꯁꯤ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯕꯨꯡ, ꯏꯕꯨꯡꯕꯨ ꯏꯇꯥ ꯏꯪꯂꯦꯝꯕꯤ ꯎꯅꯕ ꯂꯥꯛꯏꯔꯣ?" "ꯍꯣꯏ, ꯂꯥꯛꯏꯅꯤ." "ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅꯤ ꯀꯥꯏꯅꯗꯕ ꯍꯥꯏꯅ ꯏꯀꯥꯏ ꯋꯥꯇꯧ ꯁꯤꯜꯂꯤꯁꯦ ꯀꯩꯝꯇ ꯈꯟꯗ꯭ꯔꯖꯥꯠꯂꯣ? ꯑꯩꯗꯤ ꯃꯈꯣꯏꯅꯤ ꯀꯥꯏꯅꯍꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯍꯨ ꯀꯝꯁꯤꯟꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯏꯕꯨꯡꯅꯗꯤ ꯁꯣꯝꯗ ꯏꯇꯥ ꯏꯪꯂꯦꯝꯕꯤꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕ, ꯑꯗꯨꯕꯨ ꯏꯇꯥ ꯏꯪꯂꯦꯝꯕꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ, ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯅꯠꯇꯦ." "ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯏꯪꯂꯦꯝꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯁꯤꯔꯣ?" "ꯍꯣꯏ, ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯛꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯨ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯏꯪꯂꯦꯝꯕꯤꯕꯨ ꯃꯩꯔꯥꯕꯅ ꯂꯥꯟꯅ ꯎꯅꯕ ꯃꯈꯣꯏꯅꯤ ꯀꯥꯏꯅꯅꯕ ꯍꯥꯏꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯜꯂꯝꯃꯤ꯫ "ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯏꯪꯂꯦꯝꯕꯤꯗꯣ ꯂꯝꯂꯥꯟꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯁꯤꯅꯤꯅꯦ?" "ꯍꯣꯏ, ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯏꯕꯨꯡꯕꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯝꯂꯥꯟꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯇꯥꯛꯄꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯇꯧꯁꯤ, ꯑꯁꯨꯛ ꯐꯕ ꯏꯕꯨꯡꯒꯨꯝꯕ ꯑꯃ ꯐꯪꯂꯕꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯏꯕꯨꯡꯒꯨꯝꯕ ꯑꯃ ꯐꯪꯖꯕ ꯑꯣꯏꯔꯗꯤ ꯀꯅꯥꯝꯇ ꯍꯟꯅ ꯍꯦꯛ ꯌꯦꯡꯖꯔꯔꯣꯏ, ꯈꯣꯡꯐꯝ ꯆꯦꯠꯅ ꯏꯕꯨꯡꯒꯤꯗꯃꯛ ꯂꯦꯞꯆꯒꯅꯤ." ꯃꯩꯔꯥꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯧꯔꯤꯁꯦ, ꯐꯠꯅꯕꯨ ꯃꯥꯅ ꯂꯤꯔꯤ꯫ ꯁꯣꯝꯁꯤꯕꯨ ꯑꯣꯖꯥ ꯀꯅꯥꯗ ꯇꯝꯕꯤꯒꯦ? ꯌꯥꯝ ꯃꯥꯅ ꯑꯣꯏꯗ ꯄꯥꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯂꯤꯕ ꯑꯁꯨꯛ ꯌꯥꯝ ꯍꯩꯕꯤꯔꯤꯁꯤꯕꯣ? ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯥꯟꯕꯨꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕꯕꯨ ꯑꯩꯅꯗꯤ ꯊꯥꯖꯧꯗꯤ ꯌꯥꯗ꯭ꯔꯦꯍꯦ." ꯅꯨꯡꯁꯤ ꯃꯥꯅ ꯈꯜꯂꯝꯕꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯄꯨꯝꯕ ꯃꯩꯔꯥꯕꯅ ꯈꯪꯂꯝꯕꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯑꯄꯪꯕꯅꯤ? ꯅꯪꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯑꯩꯅ ꯊꯥꯖꯔꯅꯤ ꯁꯤꯔꯣ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯅꯪꯅ ꯐꯅ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌా ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯕꯁꯨ ꯑꯩꯅ ꯈꯛ ꯊꯥꯖꯒꯗꯕ ꯂꯩꯇꯦ꯫ ꯐꯅꯕꯨ ꯇꯧꯕ ꯉꯝꯃꯤꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ꯫ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ꯫ ꯅꯠꯇꯦ, ꯅꯪꯅ ꯗꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨꯕꯨ ꯃꯅꯤꯡꯗꯒ ꯄꯥꯟꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ." ꯅꯨꯡꯁꯤ ꯃꯩꯔꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯍꯣꯏ, ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯅ ꯐꯅ ꯑꯩꯒꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯊꯥꯖꯕꯤꯒꯗꯧꯕ ꯂꯩꯇꯦ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯆꯥꯅꯤ ꯏꯕꯦꯝ꯫ ꯑꯣꯏꯔꯣꯏꯀꯣ, ꯑꯣꯏꯔꯣꯏ, ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏ꯫ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ ꯑꯩꯁꯦ, ꯑꯄꯪꯕ, ꯅꯪꯅ ꯍꯥꯏꯔꯒ ꯄꯪꯊꯥ ꯊꯥꯖꯒꯗꯕ ꯃꯤ ꯅꯠꯇꯦ." ꯇꯥꯟꯖꯥꯗꯨꯗ ꯏꯪꯂꯦꯝꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕꯤ ꯅꯨꯡꯁꯤꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕꯗꯨꯗ ꯉꯛꯅ "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ?" "ꯀꯩꯗꯧꯔꯨꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯤꯕꯅꯤꯗꯅ ꯑꯩꯉꯣꯟꯗ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯅ ꯏꯪꯂꯦꯝꯕꯤ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯨꯡꯁꯤ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯄꯁꯤ ꯌꯦꯛꯏꯗꯀꯣ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯥꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯇꯥ ꯃꯩꯔꯥꯕꯅ ꯂꯥꯟꯅ ꯂꯧꯅꯕ ꯍꯥꯏꯅ ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗꯕ ꯀꯌా ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯂꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯇꯥ ꯃꯩꯔꯥꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ꯫ ꯅꯪ ꯅꯁꯥ ꯂꯩꯁꯥꯕꯤ, ꯑꯗꯨꯒ ꯍꯛꯅꯁꯨ ꯇꯧ ꯉꯝꯕꯤ ꯑꯣꯏꯒꯦ ꯈꯟꯒꯅꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦ, ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯎꯠꯂꯅꯨ, ꯆꯠꯈ꯭ꯔꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯅꯠꯇꯅ ꯀꯩꯁꯨ ꯇꯥꯕ ꯐꯪꯉꯣꯏ." ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯏꯪꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯅꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯩꯔꯥꯕꯅ "ꯇꯣꯔꯣ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯆꯤꯟꯊꯤꯕꯤꯁꯦ ꯇꯥꯟꯅꯔꯒ ꯐꯨꯔꯨꯁꯤꯔꯣ? ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ." "ꯌꯥꯔꯦ, ꯀꯔꯟꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ." "ꯀꯔꯟ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ, ꯁꯛꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ." "ꯑꯗꯨ ꯀꯩꯅꯣ ꯇꯣꯔꯣ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯎꯔꯨꯗꯦ, ꯉꯁꯤꯗꯤ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ ꯃꯥꯜꯂꯝꯗ꯭ꯔꯦꯅ꯫ ꯅꯪꯗꯤ ꯁꯝꯒ ꯁꯤꯛꯅꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯣꯔꯣꯅ ꯁꯨꯝꯂꯛꯅꯕꯗꯨꯗ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤ?" ꯃꯩꯔꯥꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯏꯪꯂꯦꯝꯕꯤꯒꯤ ꯃꯁꯝ ꯁꯝꯕꯨꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ "ꯅꯪꯗꯤ ꯑꯁꯨꯝꯅ ꯅꯁꯝ ꯊꯥꯗꯣꯛꯄꯁꯤꯡ ꯍꯦꯟꯅ ꯄꯛꯆꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯣꯔꯣꯁꯦ ꯁꯝ ꯊꯥꯗꯣꯛꯄꯗꯒꯤ ꯍꯦꯟꯅ ꯐꯖꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯦ." "ꯇꯥꯅꯤꯡꯗꯦ ꯁꯣ, ꯍꯥꯏꯖꯤꯜꯂꯅꯨ." "ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ." "ꯍꯣꯏꯒꯤ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤ." "ꯑꯩ ꯁꯥꯎꯔꯛꯇꯨꯅ ꯌꯦꯡꯉꯨ ꯅꯪ." "ꯁꯥꯎꯅ, ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯅ ꯀꯣꯛ ꯍꯦꯛ ꯊꯦꯝꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯅꯪ ꯊꯦꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ?" ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯊꯥꯅꯤꯜꯅ ꯏꯪꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯪꯂꯦꯝꯕꯤ,
ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ. ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯏꯪꯂꯦꯝꯕꯤ, ꯑꯩꯅ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯅꯪꯒ ꯊꯦꯡꯅꯔꯦ. ꯏꯪꯂꯦꯝꯕꯤ, ꯑꯩꯅ ꯈꯪꯂꯨꯗꯕꯅ ꯅꯪꯕꯨ ꯑꯩꯅ ꯂꯥꯟꯅ ꯎꯔꯨꯔꯦ. ꯄꯨꯝꯅꯃꯛꯁꯦ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯤꯗꯨꯅꯤ ꯈꯪꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦꯡꯕꯗꯨ ꯈꯪꯂꯦ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯤꯗꯣ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯎꯊꯣꯛꯂꯁꯤ. ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗ ꯅꯪ ꯂꯩꯐꯝꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯔꯒꯦ. ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ. ꯏꯪꯂꯦꯝꯕꯤ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ. ꯃꯍꯥꯛꯁꯨ ꯈꯪꯏ ꯏꯪꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯏꯪꯂꯦꯝꯕꯤꯅ ꯊꯥꯅꯤꯜꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ. ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯃꯩꯔꯥꯕ ꯃꯍꯥꯛꯇꯤ ꯏꯪꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯏ. ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯪꯂꯦꯝꯕꯤꯅ ꯌꯥꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯗꯨꯕꯨ ꯏꯪꯂꯦꯝꯕꯤ ꯇꯞꯅ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯇꯥ ꯊꯥꯅꯤꯜ. ꯅꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯃꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯅꯥꯅꯣꯕꯨ ꯂꯥꯠꯆꯈ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏ. ꯑꯩꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯅꯤ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯏꯪꯂꯦꯝꯕꯤ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯖ ꯐꯖꯕ ꯃꯐꯝ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕ ꯀꯌꯥ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯕꯗꯥꯏ. ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯁꯤ. ꯃꯩꯔꯥꯕ ꯃꯛꯁꯤꯜꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯑꯣꯟ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯏꯪꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯅꯥꯏꯇꯣꯝ ꯇꯥꯎꯔꯕ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯌꯥꯡꯂꯧ ꯂꯝꯕꯤ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯃꯊꯟ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ.